Political Warusin Purapay upon Bagisactum the Kai Bayaroi, Manipur among Sahime home the foreigners in cookies zo paite narco terrorists in the Mitamiam the Gilandadun state as the cookies in Kuebelebak Zalingam ama Semgani Haiduna, Miam the no missing to Osinduna Yum Kai Maitaba Amadimite Singbu. Au bong pamsing the paktak na hat bagi loikam naida war crimes at duna lagli adu bu yel hong mitay miam na pun bagi saktam kai bayaroi hai bagi kolaw ga iroi na lal ngak bagi akan bathabuk sa tharbasu lalgi wathok thani pan helaba phawbo waroi sin purak pangam dana leiri cookies zo paite gi lamhen tu hen basing mitay singi yum lising kaya mai thakre mioi cha kaya hat kre mayu makai mai na thado ki badagi lanjener ki ba mioi lising kaya lengak na hingba relief camp amadi khangna sana basing yum na changje pham lodun leiri hojiksu terrorist cookies sing na singya tamya da leba mitay singi kulda nongmai bomb kapsin dona landa baleptri masidagi hendokuna state police amadi security force sing da khutta duna hat patupa amadi aki khang pi bagi thabuk sing su leptana sataduna national security da sing na bagi thabuk sing leptana satari miram dagi logi wang madangam khai lana sangla kibal lamhen tu henba foreigner terrorist sing na landarak li basigi matang do central government gi union home minister yaw no sing ba kayana lana si bharat ki mathakta landa bani lana si da mapan lamgi khudyawi haiba wafam phongdok ki ba leir basu landarak ki ba foreigner sing ki mathakta military gi oiba action laukhataba asigi maram karigino haiba miyamgi langtakna bo wahang leiri leibak thungaina ba landarak liba foreigner chin cookie terrorist singi wathok asi national security da singna bani haina khanglabasu lanmina makhuibu ngak senduna thamhanbagi maram na karigino haiba wahangi serakta wathok asi political gi oiba warosin purakani haiba asina karigino haiba sini leibak ki apun ba saktam thugaina ba landari ba singbu leibak asigi lona serak pibagi mohutta political solution purakani haiba tarabadi wathok asi political gi lautuna ba conspiracy ama leirabra haibasni amarom da manipuri legislative assembly gi cookie mla tarana landari ba foreigners chin cookie zo paite terrorist sing da phong na sogot pagi wathok su leiri makoi sing adu gi mathak ta leibak asigi lona serak pidriba asigi maram karigino haiba wahang leibada natana MLA sing adugi marakta Myanmar macha oiba amadi terrorist sing aduga naknaba mari leini haiba miyam kholaw amadi wakat leiri pumna maksing asi leirabasu central government amadi state lengak na lokhat pam thokpa tabuk sing amata lokhatna leibagi maram miyam da kanghan basu leite aduga wathok asi political gi warusin purakani haiba tarabadi madu wan thok leitaba amadi manipuri gi apun saktam natragana administration da akai pa piba wafam sing warusin purakani haiba na lawi leibak thugaina ba mireibak na landarak di ba asi gi warusin purakna ba hotna gi haiba tarabadi landarok tu gi ba mireibak micha sing adu faraga maram dam da lankiba natragana makhoi sing adu kai sumsang da thamlaga logi oiba pifam thokpa serak pibana political gi oiba solution oifam thogi masigi ona taina badal landarak liba singa lenga ka punna phamina duna warusin purakani haiba tarabadi makhoi gi apam masing adu dagi khara piraga yanana ba purakpa tarabadi makhoi gi mafam da leibak asina kok non bagi thawang oibana sahi lising kaya apun bagi saktam ngaktuna lagliba manipur gi yelhomi sing maru ina mitay sing na kaidonung da ayaba pirakloi leibak thugaina ba landari ba foreigner terrorist sing lamdam asigi leimai degi tak thuktriba phawbo warusin purakpa ngamloi haibasi lengak na khangna tabuk lokhat pamthogi manipur gi apun bagi saktam thugaina ba hunari sing gi warusin political solution purakpa kaide tawbuta bu apun bagi saktam ama lengak londa akai ba pidaba warusin oigadabani